ꯌꯥꯝꯅ ꯉꯁꯤ ꯈꯤꯇꯪ ꯏꯟꯇꯔꯦꯛꯁꯟ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯥ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯄ ꯈꯨꯗꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯤꯇꯪ ꯉꯥꯛꯊꯣꯛꯑꯗꯤ ꯌꯥꯝ ꯅꯛꯃꯟꯈ꯭ꯔꯦ full support thank you brother ꯑꯔꯕꯤꯟ ꯃꯩꯇꯩ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯍꯟꯇꯛ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯗꯕꯒꯤ ꯃꯔꯝꯁꯤ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯔꯨꯑꯣꯏꯅ ꯂꯥꯏꯚ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯗꯕꯒꯤ ꯃꯔꯝꯁꯦ ꯍꯟꯇꯛ ꯃꯌꯥꯝꯅꯁꯨ ISTV ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇ ꯑꯩꯈꯣꯏꯒꯤ PUPU TV ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤ TV ꯆꯦꯅꯦꯜ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯣꯟꯆ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14ꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯃꯣꯍꯔꯠ ꯇꯧꯔꯒ ꯆꯦꯅꯦꯜ ꯑꯗꯨ ꯑꯩꯈꯣꯏ ꯀꯥꯞꯄ ꯍꯧꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯔꯤꯕꯅꯤ ꯑꯗꯨ ꯆꯦꯅꯦꯜ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯩꯃꯤ ꯈꯛꯇ ꯅꯠꯇꯅ PUPU TVꯁꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯟꯇꯦꯟ ꯂꯦꯞꯇꯅ ꯊꯥꯒꯠꯂꯤꯕꯅꯤ ꯑꯗꯨ ꯃꯌꯥꯝ ISTV ꯂꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯂꯧꯗꯕꯁꯤꯡꯅꯁꯨ ISTVꯁꯤ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯂꯝ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯣꯏꯔꯥꯡꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯂꯥꯞ ꯂꯥꯞꯅ ꯌꯧꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇ꯭ꯔꯥꯌꯦꯜ ꯑꯣꯏꯅ ꯊꯥꯔꯤ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯁꯨꯞꯅꯇꯒꯤ ꯊꯥ ꯑꯃꯗ ISTVꯒꯤ ꯄꯦꯛ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10 ꯈꯛ PUPU TV ꯌꯥꯎꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 10 ꯈꯛ ꯍꯦꯜꯂꯒ PUPU TVꯁꯤ ꯑꯩꯈꯣꯏ ꯍꯣꯜ ꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯌꯦꯡꯕ ꯐꯪꯒꯗꯣꯏꯅꯦ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯌꯥꯝꯅ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯇꯨꯕꯀꯤ ꯃꯇꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯌꯨꯇꯨꯕꯇ ꯆꯥꯡ ꯅꯥꯏꯔꯛꯇꯕꯒꯤ ꯃꯔꯝꯁꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ TVꯒꯤꯁꯦ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯥꯡꯕꯅꯤನ ꯌꯨꯇꯨꯕꯇ ꯇꯧꯔꯝꯃꯤꯁꯤꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯃꯔꯛ ꯃꯔꯛꯇ ꯑꯃꯃꯝ ꯊꯥꯒꯠꯄ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯑꯃꯃꯝ ꯊꯥꯒꯠꯄ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤꯕꯨ ꯑꯣꯏꯔꯁꯨ ꯀꯩꯃꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯄꯨꯡ ꯐꯥꯅ ꯊꯥꯒꯠꯄ ꯉꯝꯕ ꯅꯠꯇꯦ ꯑꯗꯣ ꯍꯥꯏꯔꯤꯕ TVꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯣꯔꯅꯤꯡꯗꯒꯤꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡꯐꯥꯎ ꯊꯥꯒꯗꯣꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯑꯋꯥꯕ ꯈꯔꯗꯨꯒꯤ ꯑꯩꯈꯣꯏ ꯌꯨꯇꯨꯕꯁꯦ ꯆꯥꯡ ꯅꯥꯏꯕ ꯉꯝꯗꯕꯅꯤ ꯑꯗꯣ ꯌꯨꯇꯨꯕꯀꯤꯁꯦ ꯃꯁꯤ ꯂꯦꯞꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯌꯨꯇꯨꯕꯁꯤꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯈꯤꯅꯤ ꯃꯌꯥꯝ ꯌꯨꯇꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯩꯈꯣই ꯁꯤꯒꯤ ꯁ꯭ꯇꯦꯖꯇ ꯌꯧꯍꯜꯂꯛꯄꯅꯤ ꯑꯗꯨꯅ ꯌꯨꯇꯨꯕꯀꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯈꯤꯅꯤ ꯑꯗꯨꯕꯨ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯃꯗꯤ ꯆꯥꯡ ナꯏꯅ ꯍꯥꯞꯄꯒꯤ ꯆꯥꯡ ꯑꯁꯤ ꯁꯤꯗ ꯈꯤꯇꯪ ꯍꯟꯊꯔꯛꯑꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ISTV ꯂꯧꯁꯟꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯄꯣꯔꯠ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯅ ISTVꯗ ꯂꯧꯁꯜꯂꯒ ꯁꯨꯞꯅꯇꯒꯤ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ ꯀꯩꯅꯣꯅ ꯍꯥꯏꯇꯥꯔꯦ 10 ꯈꯛꯇꯅ PUPU TVꯁꯦ ꯅꯣꯡꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕꯣꯛꯁꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ ꯐꯪꯗꯣꯔꯤꯕꯅꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯀꯩꯃꯤ ꯈꯛꯇꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯅ ꯑꯉꯥꯡꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯇꯣꯉꯥꯟꯕ ꯀꯟꯇꯦꯟ ꯀꯌꯥ ꯑꯃ ꯍꯥꯞꯆꯔꯤ ꯑꯩꯈꯣꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒ ꯑꯉꯥꯡꯁꯤꯡ ꯂꯩꯕꯁꯤꯡꯒꯤꯁꯨ ꯀꯥꯟꯅꯕ ꯑꯗꯨꯃꯛ ꯂꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅꯁꯨ ꯂꯥꯛꯏ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕꯁꯨ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯖꯔꯤ ꯀꯃꯦꯟꯁꯦ ꯌꯥꯝꯁꯨ ꯂꯥꯛꯑꯦ ꯉꯁꯥꯏꯗꯒꯤ ꯂꯥꯛꯏꯕ ꯀꯃꯦꯟꯁꯦ ꯀꯩꯃꯤ ꯃꯈꯥ ꯊꯥꯒꯠꯄꯤꯔꯛꯑꯣ ꯀꯩꯃꯤ ꯃꯈꯥ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯕ ꯀꯃꯦꯟ ꯌꯥꯝꯅ ꯊꯦꯡꯅꯖꯩ ꯍꯣꯏ ꯀꯩꯃꯤ ꯃꯈꯥ ꯑꯩꯈꯣꯏ ꯍꯥꯞꯅꯕ ꯌꯥꯝ ꯀꯟꯅ ꯁꯦꯝꯖꯔꯤ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯧꯖꯤꯛ ꯗꯥ ꯔꯣꯖꯦꯁꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯆꯥꯡ ꯅꯥꯏꯕ ꯉꯝꯗ꯭ꯔꯦ TVꯗ ꯑꯣꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤꯁꯨ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯀꯩꯃꯤꯒꯤ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗꯁꯤꯡ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯃꯤꯁꯨ ꯂꯦꯞꯇꯅ ꯁꯦꯝꯃꯤ ꯀꯩꯃꯤꯁꯤ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯁꯦꯝꯃꯤ ꯑꯦꯛꯁꯟꯒꯤ ꯌꯥꯝꯅ ꯈꯨꯠ ꯌꯥꯝ ꯆꯪꯕ ꯃꯇꯥꯡꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯦ ꯑꯗꯨꯒ ꯑꯦꯅꯤꯃꯦꯁꯟꯁꯦ ꯃꯌꯥꯝꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝꯅ ꯈꯪꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕꯤꯔꯝꯃꯅꯤ ꯆꯞ ꯃꯥꯟꯅꯕ ꯑꯦꯅꯤꯃꯦꯁꯟ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯅꯤꯠ 5ꯒꯤ ꯑꯦꯅꯤꯃꯦꯁꯟ ꯑꯃ ꯍꯥꯏꯔꯤꯕ ꯃꯤꯅꯤꯠ 5ꯒꯤ ꯑꯦꯅꯤꯃꯦꯁꯟꯁꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯩꯃꯤꯒ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯥꯛꯇꯒꯤ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯔꯒꯗꯤ ꯃꯤꯅꯤꯠ 5ꯁꯤ ꯁꯦꯝꯕꯗ ꯌꯥꯝꯅ ꯍꯦꯟꯅ ꯀꯨꯏꯅ ꯆꯪꯉꯣꯏ ꯑꯗꯨꯒ ꯃꯤꯅꯤꯠ 5ꯁꯤ ꯑꯦꯛꯁꯟ ꯉꯥꯛꯇ ꯑꯣꯏꯔꯕ ꯀꯩꯃꯤꯒ ꯀꯩꯁꯨꯞꯄꯒ ꯑꯣꯏꯔꯁꯨ ꯑꯃꯒꯕꯨ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯃꯔꯤ ꯈꯣꯝꯕꯒ ꯑꯣꯏꯔꯁꯨ ꯐꯨꯅꯕꯒꯤ ꯁꯤꯟ ꯑꯗꯒꯤ ꯕꯣꯝ ꯀꯥꯞꯅꯕ ꯑꯣꯏꯔꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯣꯏꯔꯁꯨ ꯁꯒꯣꯜ ꯊꯧꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝꯕ ꯑꯣꯏꯔꯒꯗꯤ
minute 5 khaktang oijragasu matam ngasai wari sanabada changriba matamdo adugi saruk ahum thokne hena matam changi semba matamda aduduna akoi hujikse climax kanogi action gi yamna kano oiba matangsu yausalak hai tare maru oina leiba bed aring basing aduga mayok na bagi stage adu yorok panena sem desu khut kitang chang ba hai tare me sem bagi su khut chang re aduga koina tv da su launch tawbaduna kitang problem oi gre me amadu su dum ngaibiu YouTube की सब्सक्राइबर इचिल नाउ सिंगसिगी खलगा कोई लेपतबिदा सोइदना हपचरके YouTube दा हानना मयामना नुंसिबिरिबा सिदगी तादना TV दसु अदमौ नुंसिबिरकनी हाइना अखोइना थाजब लैजै अखोइगी थाजब सिसु मांगहनबिदना मयामना ISTV चैनल अदुबु अखोइगी चैनल पुपु TV हाइबा चैनल 1 to 7 अमदि 1 to 8 चैनल अनिदो सब्सक्राइब तौबियु मयाम सोइबा यादेको comment yam khre kan thokpasu yaw khre mayam warau biroi ado uda kuirene har pasu yawi me ham akhoi ju toina thokpa ngamdre hangtak se thaba kitang kan bagi kaimi 20 kram kan da hapaka doino adagi animation gi di yamna upgrade oire haina kanona thoi ba pang hai ba viewers ina su hai bire yamna thagachari PUPU TV ne yai phare dayananda ngangom yam thagachari linlai gi wari se akoina sum amasu loina paiba ngamdamni na kaimi pai ngai sida ama lotion ba mahana naidragati akoi ani lonaraga chatpasi akoi da su khara wana thoe aduga hujik TV channel amagi su akoi phajana run tawrabanina maduda matam yamna changi aduga maharibaduda only kaimi khak animation kaktang natana akhogi education ga mai lenaba angang apikpada kanagadaba rhymes ki word su learning ki word su adagi general knowledge ki word su haiba asigumlaba content mayam ama aikhoina hapli leptana do hauzik hap ayengba viewers sing su hauzik hapli badudagi hena aikhoigi program do hena फजरखिनी अपग्रेड तौरखिनी हौजिक अकोई हौबा बिगिनिंग स्टेज ता लेरिबनिना प्रोग्राम दो खितंग कनो हाय तारे खितंग हेना अकोइना ओहेनिंगबा चांग दो यौद्री मदु यौनब होनबदा कोई मतम खितंग चांगिनी अदु वाउ तंगदिंग आइबियो दुगा प्रोग्राम यामना था खरगी मतुंग ददी यामना फजबा प्रोग्राम दगी कनो यामना कानागदबा अंगांग सिंगदसु कानागदबा kaya ama hapani hauzik su leptana happy haiba channel number 127 amadi 128 sida mayam dum uba phangbigani aduga amana aikoina semiba program sinse YouTube ta su soidana di hapcharakani adubu TV dana hana yengba phangbigani mayamna TV da noma gumba hana uba phangbiraba matung tarapada amu YouTube ta amu uba phangbigani mayamna hoi admaina hai tare akhoi kaimi borsu atopa content borsu hana koi TV sida hana koi tarani aduna mayam ISTV se akoi aina manipur gi kachin koya ayam bokhuzik yaure haina koina khangjare aduna ISTV se loction view lawdo chinlauna kaimi power khara kankhalan biyu hari bhakta singna kaimi gi magi tawbangamba magi mapangal di matamgi matungina adum uba phangkani ma adum handana mayong na kini hai tare Vladimir na jesonam lai kusang bito TV da hapiro o haiba kamila matawbirai hoi lai kusang bisoidana hapcharake ngai biramo aduga khoi channel adubusu subscribe tawba kawbiganu mayamgi apama TV da yingning basing do TV da tasingna kuthang oina haiba ngamdraga so koina toina YouTube ta live thajarake YouTube ta live tharak matamda mayamgi apamba kari hafaningi pung kaya dana karamba program na hena pambige haibado mayamda live ta comment adum tawbiro mayamgi apamba do khangnai koi program semjarake kaimigi episode anauba ngaijaramge ngaibiramo soidana thajarake linlai du picture khakta utlaga marol wal halo animation tawdrasu ena akhogi Javir Khan na phongdok pirei
ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯖꯦꯁꯟꯗꯨ ꯂꯧꯁꯤꯟꯖꯔꯦ ꯑꯗꯨꯁꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯏꯅ ꯀꯩꯃꯤꯁꯦ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯔꯝ ꯀꯥꯟ ꯊꯥꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯦꯅꯦꯖꯔꯒꯤ ꯋꯥ ꯀꯩꯅꯣ ꯑꯃ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯟꯐꯔꯃꯦꯁꯟꯗꯤ ꯑꯗꯨꯃꯥꯏꯅ ꯀꯣꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯤꯖꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯈꯪꯗꯦ ꯀꯩꯃꯤꯗꯤ ꯁꯣꯏꯍꯟꯕꯤꯒꯅꯣ ꯅꯦꯛꯁ ꯑꯦꯄꯤꯁꯣꯗ ꯈꯔ ꯊꯨꯅ ꯍꯥꯞꯄꯤꯔꯛꯑꯣ ꯀꯩꯃꯤ ꯁꯨꯡꯁꯣꯏ ꯁꯣꯏꯔꯣꯏ ꯀꯩꯃꯤꯁꯦ ꯍꯧꯖꯤꯛ ꯇꯤꯚꯤꯗꯁꯨ ꯑꯩꯈꯣꯏ ꯎꯕ ꯐꯪꯂꯕꯅꯤ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯇꯤꯚꯤꯗ ꯎꯕ ꯐꯪꯂꯅꯤ ꯎꯗ ꯀꯨꯏꯔꯦ ꯏꯌꯥꯝꯕꯒ ꯆꯤꯆꯦꯒ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯒꯨꯗꯁꯟ ꯀ꯭ꯔꯤꯌꯦꯁꯟ ꯎꯗꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏꯁꯨ ꯃꯔꯨ ꯑꯣꯏꯅ ꯊꯕꯛꯇ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚꯁꯦ ꯊꯥꯕꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯈꯤꯇꯪ ꯇꯥꯈ꯭ꯔꯦ ꯐꯔꯛ ꯍꯟꯗꯛꯁꯦ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤꯗꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯍꯦꯛꯇ ꯊꯥꯔꯛꯏꯁꯤꯅꯦ ꯑꯗꯨꯝ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒ ꯂꯥꯏꯚ ꯏꯟꯇꯔꯦꯛ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯆꯔꯛꯀꯦ ꯇꯥꯃꯣ ꯏꯁꯤꯡ ꯆꯥꯎꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯄꯤꯛꯂꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯦꯛꯁꯟꯗ ꯈꯔ ꯇꯧꯍꯟꯅꯤꯡꯉꯤ ꯇꯧꯍꯟꯅꯤꯡꯉꯤ ꯀꯨꯏꯔꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯤꯛꯂꯒ ꯂꯩꯕꯁꯦ ꯑꯦꯝ ꯗꯤ ꯑꯕꯗꯨꯜ ꯋꯥꯍꯤꯗ ꯀꯣ ꯃꯁꯤ ꯀꯥꯔꯇꯨꯟꯅ ꯃꯈꯥ ꯄꯣꯜꯂꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯄꯤꯛꯇꯅ ꯁꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯃꯣꯏꯁꯦ ꯆꯥꯎꯔꯛꯄꯁꯨ ꯌꯥꯏ ꯏꯠ ꯗꯤꯄꯦꯟꯁ ꯑꯣꯟ ꯗ ꯄ꯭ꯂꯣꯠ ꯑꯦꯟ ꯑꯣꯜꯁꯣ ꯚ꯭ꯌꯨꯋꯔꯁꯇꯁꯨ ꯗꯤꯄꯦꯟ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯚ꯭ꯌꯨꯋꯔꯅ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯦꯖꯣꯔꯤꯇꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤꯁꯨ ꯀꯥꯔꯇꯨꯟ ꯎꯕ ꯃꯇꯝꯗ ꯄꯣꯀꯦꯃꯣꯟꯒꯤꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯁꯣꯇꯥ ꯚꯤꯝꯕꯨ ꯑꯣꯏꯔꯁꯨ ꯁꯣꯇꯥ ꯚꯤꯝꯁꯦ ꯑꯩꯈꯣꯏꯅ ꯄꯤꯛꯑꯒ ꯎꯔꯤꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯤꯛꯏꯗꯅꯀꯣ ꯑꯗꯣ ꯄꯣꯀꯦꯃꯣꯟꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯒ ꯂꯩꯕꯅ ꯍꯦꯟꯅ ꯃꯁꯤꯡ ꯍꯦꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯎꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯝ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨꯃ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯅ ꯀꯃꯥꯏꯅ ꯋꯥꯔꯤꯁꯦ ꯄꯨꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯜꯂꯦ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨꯝ ꯃꯊꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯀꯩꯃꯤ ꯂꯣꯏꯗꯧ ꯋꯥꯠꯂꯤꯕ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯦꯅ ꯈꯜꯂꯦ ꯀꯩꯃꯤꯁꯦ ꯁꯤꯖꯟ ꯃꯈꯥ ꯂꯥꯛꯈꯤꯗ꯭ꯔꯥ ꯏꯄꯤꯁꯣꯠꯁꯤꯡ ꯅꯠꯇꯕꯤꯗ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯂꯩꯖꯩ ꯍꯣꯏ ꯀꯩꯃꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯇꯣꯞꯄ ꯋꯥꯔꯤꯒꯤ ꯑꯇꯣꯞꯄ ꯁꯤꯖꯟꯁꯤꯡꯅ ꯊꯜꯂꯨꯔꯒꯁꯨ ꯀꯩꯃꯤ ꯑꯗꯨꯝ ꯃꯈꯥ ꯁꯝꯊꯔꯛꯈꯤꯅꯤ ꯈꯝꯕ ꯊꯣꯏꯕꯤꯁꯨ ꯀꯩꯃꯤ ꯂꯣꯏꯔꯒ ꯊꯥꯒꯠꯄꯤꯌꯨ ꯀ꯭ꯔꯦꯖꯤ ꯃꯦꯇ꯭ꯔꯝ ꯁꯔꯣꯖꯦꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯆꯟ ꯇꯣꯡꯕ꯭ꯔꯝ ꯍꯣꯏ ꯎꯗꯕ ꯀꯨꯏꯔꯦ ꯅꯍꯥꯛꯁꯨ ꯑꯕꯤꯅꯥꯁ ꯅꯥꯎꯔꯦꯝ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯑꯝꯇ ꯁꯦꯝꯕꯤꯔꯛꯎꯕ ꯍꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯨ ꯑꯥꯔꯕꯤꯟ ꯃꯩꯇꯩꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯀꯩꯃꯤ ꯂꯣꯏꯔꯒ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯃꯥꯒꯤ ꯋꯥꯔꯤ ꯃꯇꯥꯡꯗ ꯈꯔ ꯅꯩꯅꯖꯔꯦ ꯄ꯭ꯔꯗꯤꯞ ꯏꯔꯦꯡꯕꯝ ꯄꯥꯋꯔꯗꯤ ꯈꯔ ꯌꯥꯎꯍꯜꯂꯣ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕ ꯑꯅꯤꯒꯤ ꯍꯣꯏ ꯃꯈꯣꯏꯁꯨ ꯊꯧꯅꯥ ꯌꯥꯝ ꯐꯕ ꯑꯉꯥꯡ ꯉꯥꯛꯇꯅꯦ ꯈꯤꯇꯪ ꯃꯤꯆꯝꯗꯒꯤꯗꯤ ꯈꯔ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯂꯕ ꯑꯉꯥꯡ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯈꯥ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯊꯥꯒꯠꯈꯤꯕꯗꯨꯒꯤ ꯃꯈꯥ ꯗꯤ ꯇꯥꯔꯛꯇꯕ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯂꯩꯈꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤꯁꯨ ꯈꯟꯅꯒꯦ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯖꯦꯁꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣই ꯂꯧꯁꯤꯟꯖꯔꯤ ꯑꯩꯒꯤꯗꯤ ꯀꯃꯦꯟ ꯄꯥꯔꯣꯏꯗ꯭ꯔꯥꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯀꯃꯦꯟ ꯂꯣꯏ ꯄꯥꯅꯤ ꯍꯥꯐꯤꯁ ꯁꯣꯏꯗꯅ ꯄꯥꯅꯤ ꯑꯣꯐꯤꯁꯤꯌꯦꯜ ꯆꯦꯅꯦꯜ ꯑꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ ꯄꯥꯗꯕ ꯀꯥꯟꯊꯣꯛꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯕ꯭ꯔꯣ 3D ꯄ꯭ꯔꯣꯖꯦꯛꯇꯤ ꯄꯥꯏꯕꯤꯗꯕ꯭ꯔꯥ 3Dꯁꯦ ꯑꯩꯈꯣꯏꯒꯤ
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 3Dꯗ ꯑꯩꯈꯣꯏ ꯂꯥꯛꯑꯝꯖꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯗꯨꯗ ꯃꯇꯝ ꯆꯪꯕ ꯍꯦꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯝꯕꯤꯗ ꯃꯇꯝ ꯆꯪꯕ ꯈꯔ ꯍꯦꯜꯂꯤ ꯑꯗꯨꯅ ꯏꯟ ꯐ꯭ꯌꯨꯆꯔ ꯍꯥꯏꯕ ꯉꯝꯗꯦ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯛꯑꯝꯖꯗ꯭ꯔꯤ ꯀꯩꯃꯤ ꯊꯥꯔꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯁꯦ ꯌꯥꯝ ꯍꯪꯉꯦ ꯗꯦꯠꯁꯦ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯀꯌꯥ ꯍꯥꯏ ꯍꯥꯏꯅ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏ ꯅꯨꯃꯤꯠ 4ꯅꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯉꯥꯏꯕꯤꯔꯝꯃꯨ ꯄꯨꯄꯨ ꯇꯤꯚꯤ ꯌꯥꯗꯤꯌꯦ ꯀꯩꯒꯤꯅꯣ ꯍꯪꯉꯤ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯦꯜ ꯕꯦꯔꯥ ꯀꯥꯏ ꯍꯥꯏꯕ ꯀꯃꯦꯟ 2 3 ꯂꯥꯛꯏ ISTVꯒꯤꯔ STV IST ꯑꯗꯣ ꯑꯩꯈꯣꯏꯒꯤ ISTVꯒꯤ ꯑꯣꯏꯕ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨ ꯈꯔ ꯂꯩꯕꯒꯤꯅꯤ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯊꯥꯗꯣꯛ ꯊꯥꯖꯤꯟꯗ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯏꯁꯨ ꯈꯔ ꯂꯩꯔꯤ ꯑꯗꯣ ꯀꯨꯏꯅ ꯂꯩꯔꯣꯏ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤ ꯃꯌꯥꯝ ꯀꯩꯃꯤꯗꯣ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯌꯨꯝꯅꯥꯃꯅꯤꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯁꯦꯝ ꯁꯥꯖꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯆꯔꯛꯂꯒꯦ ꯀꯩꯃꯤ ꯁꯦꯔꯤꯁ ꯇꯤꯚꯤꯗ ꯊꯥꯒꯅꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯀꯩꯃꯤ ꯁꯦꯔꯤꯁ ꯇꯠꯇꯅ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯔꯤꯃꯥ KH ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯉꯝꯕ ꯑꯣꯏꯖꯒꯦ ꯇꯤꯚꯤꯗꯁꯨ ꯑꯩꯈꯣꯏ ꯇꯤꯚꯤꯒꯤꯗꯤ ꯁꯨꯝ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯔꯅꯤ ꯑꯗꯨꯒ ꯀꯩꯃꯤꯈꯛ ꯅꯠꯇꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃꯁꯨ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯂꯥꯏꯔꯦꯟꯃꯌꯨꯝ ꯔꯣꯂꯦꯜꯅ ꯕ꯭ꯔꯣ ꯄꯨꯄꯨ ꯇꯤꯚꯤꯗ ISTVꯗ ꯀꯩꯃꯤꯒꯤ ꯔꯤꯄꯤꯠ ꯑꯗꯨꯝ ꯇꯧꯏ ꯀꯩꯃꯤꯒꯤ ꯔꯤꯄꯤꯠ ꯇꯧꯗꯅ ꯍꯟꯗꯛ ꯌꯥꯝꯅ ꯅꯧꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯇꯤꯚꯤꯗ ꯍꯥꯟꯅ ꯍꯥꯞꯄꯒ ꯌꯥꯝ ꯊꯨꯅ ꯑꯞꯗꯦꯠ ꯇꯧꯔꯛꯑꯅꯤ ꯑꯅꯧꯕ ꯏꯄꯤꯁꯣꯗꯁꯤꯡꯁꯦ ꯇꯤꯚꯤꯗ ꯎꯕ ꯐꯪꯕꯤꯔꯒꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯁꯨ ꯍꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯔꯤꯄꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯍꯥꯡꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯄꯨꯡ ꯐꯥꯅ ꯑꯗꯒꯤ ꯃꯇꯝ ꯆꯥꯅ ꯊꯥꯕꯒꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣই ꯆꯦꯅꯦꯜꯁꯦ ꯍꯥꯡꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯅꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤ ꯈꯤꯇꯪ ꯀꯟꯇꯦꯟ ꯋꯥꯠꯄ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯔꯦꯄꯨꯇꯦꯁꯟ ꯈꯔ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯝꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯉꯥꯡꯒꯤ ꯂꯔꯅꯤꯡꯒꯤꯁꯤꯗꯤ ꯈꯔ ꯇꯣꯏꯅ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯔꯤꯄꯤꯠ ꯇꯧꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯇꯥꯔꯒ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠꯄꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯔꯥꯏꯝꯕꯨ ꯍꯥꯏꯔꯁꯨ ꯑꯉꯥꯡꯁꯤꯡꯗꯨꯅ ꯇꯣꯏꯅ ꯇꯥꯔꯒ ꯐꯥꯗꯣꯏꯅꯤ ꯅꯣꯡꯃꯒꯤ ꯑꯃꯨꯛ ꯑꯅꯤꯔꯛꯈꯛ ꯇꯥꯔꯝꯃꯒ ꯂꯦꯞꯈ꯭ꯔꯒꯗꯤ ꯃꯗꯨ ꯃꯣꯏꯅ ꯐꯥꯕꯗ ꯋꯥꯒꯅꯤ ꯑꯗꯨꯅ ꯃꯣꯏ ꯂꯔꯅꯤꯡꯒꯤ ꯑꯣꯏꯕꯈꯩꯗꯤ ꯑꯩꯈꯣꯏꯅ ꯔꯤꯄꯤꯠ ꯈꯔ ꯑꯗꯨꯝ ꯇꯧꯖꯒꯅꯤ ꯍꯦꯃꯟꯇ ꯔꯣꯖꯦꯁ ꯅꯨꯡꯉꯥꯏꯔꯤꯕ ꯎꯗꯕ ꯀꯨꯏꯔꯦ ꯍꯦꯃꯟꯇ ꯂꯣꯡꯖꯝ ꯅꯨꯡꯉꯥꯏꯔꯤ ꯀꯨꯏꯔꯦ ꯎꯗꯕ ꯂꯣꯡ ꯂꯥꯏꯐ ꯄꯨꯄꯨ ꯐꯣꯛ ꯇꯦꯜ ꯔꯕꯤ ꯍꯤꯖꯝꯅ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ MCTVꯗꯗꯤ ꯊꯥꯗꯕ꯭ꯔꯥ ꯑꯗꯣꯝꯗꯗꯤ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔꯦ ꯐ꯭ꯔꯣꯝ ꯕꯦꯡꯒꯂꯣꯔꯗꯒꯤꯁꯨ ꯌꯥꯎꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯔꯛꯇ ꯀꯩꯃꯤ ꯌꯦꯡꯅꯤꯡꯕꯅ ꯁꯤꯔꯦ ꯀꯩꯃꯤ ꯊꯥꯒꯠꯄꯤꯔꯣ ꯀꯩꯃꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯇꯣꯏꯅꯣ ꯍꯥꯏꯕꯅ ꯑꯌꯥꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯩꯃꯤꯒ ꯄꯥꯟꯊꯣꯏꯕꯒ ꯏꯁꯤꯡ ꯆꯥꯎꯕꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯦꯛꯁꯟ ꯍꯧꯔꯒ ꯅꯤꯡꯊꯧꯗꯣ ꯅꯩꯔꯛꯄꯗꯣ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯌꯧꯔꯛꯑꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯄ ꯇꯥꯡꯀꯛ ꯑꯃ ꯌꯧꯔꯕꯅꯤ ꯄꯨꯄꯨ ꯇꯤꯚꯤ ꯅꯣꯏꯁꯦ ꯁꯥꯎꯅꯤꯡꯀꯣ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯒ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯃꯩ ꯃꯥꯡꯕ ꯁꯥꯎꯔꯤꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯃꯔꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯣꯟꯕꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯃꯤ ꯈꯛꯇꯪ ꯇꯧꯕ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯌꯥꯝꯗ
ꯎꯠꯄ ꯉꯝꯕ ꯑꯗꯨꯒ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯃꯣꯏꯒꯤ ꯂꯔꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯏꯗꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯒꯤ ꯀꯟꯇꯦꯟꯁꯤꯡ ꯍꯥꯞꯄ ꯉꯝꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛꯇꯤ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕꯇ ꯈꯛꯇꯅ ꯇꯧꯕ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯐꯨꯜꯐꯤꯜ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯒꯣꯜꯗꯤ ꯆꯦꯅꯦꯜꯗ TV ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯥꯡꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯥꯎ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯒꯤ ꯑꯉꯥꯡꯁꯤꯡꯅ ꯎꯕ ꯉꯝꯕ ꯑꯗꯒꯤ ꯑꯉꯥꯡ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯝ ꯀꯩꯅꯣꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯎꯕ ꯉꯝꯅꯕ ꯑꯗꯨꯒꯤ TV ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯏꯕꯁꯤ ꯑꯗꯨꯅ ꯌꯨꯇꯨꯕꯇ ꯈꯖꯤꯛ ꯈꯔꯥꯛ ꯆꯣꯟꯊꯈꯤꯕ ꯅꯠꯇ꯭ꯔꯒ ꯆꯥꯡ ꯅꯥꯏꯔꯛꯇꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯀꯃꯦꯟꯁꯦ ꯌꯥꯝꯕꯒꯤ ꯄꯥꯕ ꯅꯪꯍꯧꯗꯕꯁꯨ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯎꯕ ꯈꯔ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦ ꯀꯩꯃꯤꯒꯤꯁꯨ ꯍꯦꯔꯣꯏꯟ ꯍꯥꯞꯂꯛꯑꯣ ꯍꯥꯏꯔꯤ ꯖꯕꯤꯔ ꯈꯥꯟ ꯀꯩꯃꯤ ꯃꯈꯥ ꯆꯠꯊꯕꯤꯔꯛꯎ ꯕ꯭ꯔꯣꯖꯦꯟ ꯈꯨꯟꯗ꯭ꯔꯥꯛꯐꯝ ꯍꯣꯏ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯊꯖꯔꯛꯀꯦ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯄꯨꯟꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯕ ꯑꯣꯏꯌꯨ ꯊꯦꯡꯛ ꯌꯨ Thank you. ꯐꯣꯔ ꯗ ꯋꯤꯁ ꯑꯩꯈꯣꯏ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯍꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯏ ꯅꯨꯡꯉꯥꯏꯖꯔꯤ ꯃꯌꯥꯝꯒꯤ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯈꯥ ꯆꯠꯊꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯀꯩꯃꯤ ꯏꯄꯤꯁꯣꯠ ꯀꯩꯃꯤ ꯍꯥꯏ ꯃꯌꯥꯝ ꯍꯥꯐꯤꯁ ꯅꯨꯡꯉꯥꯏꯔꯤ ꯉꯁꯥꯏꯗꯒꯤ ꯀꯃꯦꯟ ꯑꯃ ꯎꯏ ꯏꯆꯦꯒꯤ ꯕꯨꯠꯀꯤ ꯋꯥꯔꯤꯗꯣ ꯊꯥꯒꯠꯇ꯭ꯔꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯕꯨꯠꯀꯤ ꯋꯥꯔꯤꯁꯦ ꯄꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗꯅꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯇꯣꯉꯥꯟꯕ ꯆꯦꯅꯦꯜ ꯈꯨꯔꯖꯩ ꯈꯣꯜꯂꯥꯎꯑꯅ ꯆꯦꯅꯦꯜ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯑꯩꯈꯣꯏ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯔ ꯍꯥꯞꯄꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯍꯥꯞꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇꯦꯟ ꯑꯅꯧꯕ ꯈꯔ ꯑꯗꯨꯝ ꯄꯨꯖꯔꯛꯀꯅꯤ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗꯕ ꯀꯟꯇꯦꯟꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯊꯝꯕꯥꯜꯅꯨ ꯊꯥꯒꯠꯂꯔꯣꯏꯗ꯭ꯔꯥ ꯍꯪꯕꯤꯔꯛꯏ ꯑꯥꯔꯕꯤꯟ ꯃꯩꯇꯩꯅ ꯊꯝꯕꯥꯜꯅꯨꯁꯨ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯅꯤ ꯍꯥꯏꯕꯤꯔꯝꯃꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯝꯕꯥꯜꯅꯨꯒꯤ ꯄ꯭ꯔꯣꯖꯦꯛꯁꯨ ꯑꯩꯈꯣꯏ ꯀꯟꯅ ꯄꯥꯏꯖꯔꯤ ꯃꯗꯨꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯑꯃꯈꯛ ꯎꯏꯀꯣ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯃꯍꯥꯛꯅ ꯊꯝꯕꯤꯔꯛꯄꯁꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯅꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯒꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯧꯔꯛꯐꯝꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤ ꯑꯝꯇ ꯄꯨꯊꯣꯛꯄꯤꯌꯨ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯕ ꯌꯥꯝ ꯋꯥꯠꯂꯛꯂꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯐꯨꯔꯨꯞꯀꯤ ꯀꯩꯒꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯜꯂꯤ ꯍꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯀꯟꯇꯦꯟꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯨ ꯍꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯔꯛꯀꯦ ꯃꯣꯔꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯐꯨꯡꯒꯥ ꯋꯥꯔꯤꯗꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯐꯨꯡꯒꯥ ꯋꯥꯔꯤ ꯅꯠꯇꯕꯗꯁꯨ ꯑꯩꯈꯣই ꯑꯗꯨꯝ ꯍꯥꯞꯆꯔꯛꯈꯤꯅꯤ ꯇꯨꯡꯗ ꯅꯣꯏ ꯀꯩꯃꯤ ꯃꯤꯔꯥꯏꯒꯅꯨꯀꯣ ꯀꯩꯃꯤ ꯍꯥꯞꯂꯨꯕꯗꯒꯤ ꯅꯣꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯛꯈꯪꯈꯤꯕꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯀꯩꯃꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯡꯈꯠꯈꯤꯕꯅꯤ ꯀꯩꯃꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔꯅ ꯌꯥꯝꯅ ꯈꯨꯠ ꯆꯪꯅ ꯑꯗꯨꯃꯥꯏꯅ ꯁꯥꯒꯠꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯃꯤꯁꯤ ꯑꯩꯈꯣꯏ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯃꯌꯥꯝꯅ ꯎꯕ ꯐꯪꯕꯤꯔꯝꯂꯒꯅꯤ ꯀꯩꯃꯤ ꯂꯦꯞꯀꯗꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯔꯤ ꯃꯔꯛꯇ ꯊꯠꯂꯒꯁꯨ ꯁꯤꯖꯟ ꯑꯃ ꯌꯥꯎꯔꯨꯔꯒꯁꯨ ꯅꯠꯇ꯭ꯔꯒ एपिसोड खरा थारुरगसु कईमी अमुक हापखिनी अदुगा मरुअोइना हुजिक कईमी सिसु अखोइना टीवी दा हाना यूट्यूब दा उद्रिङाइदा टीवी दा हाना उबा फंगननी अदुना टीवी दा सुंगसोय सोयदना मयामना येंगबियु हाइबा रिक्वेस्ट असे तौजगे अखोइदा सांगना अखोइगी सपोर्ट तौदुना लाक्पिरी अदुगा ISTV से मफम अयाम्बा यौरबनिना ISTV लौसनबियु अदुगा ISTV की पैक सिंग हाइबदी स्टैंडर्ड पैक वर्सो अमा वर्सो हाइबा पैक तुदा
only lupa 10 khakhtang hapsalaga PUPU TV asi nunganbadaina numitabu bhaw akhoi kaimi khakta natana atopa mayam ama su tawribani buthoibani aduga haujiki laiba situation asida amtang mayam su yana khangre akhoi internet yamna sang na thingluba aduna marom oraga kaimi yengningba chilnaw mayam ama su yengba phangkhidre da akhoi na su hamninga ga su hapangam khidre adai adu khakta natana akhoi studio ama oina run tawribani na staff mayam lairibani staff mayam sigi kanu haiba tare expenditure haiba tare si mayam sigi criteria kanu ama su laiba issue ama su laibani na masi mayam se akhoi leptana mayam gi content puthokpa ngamnaba akhoi leptana thabak suba ngamnaba adugi damak akhoi na channel asibu su leptana bo honari aduga tv da su akhoi leptana bo honari bani aduga maru oiba pandam di aina mamang su hai khre akhoi gi kaimi khakta nate maru oine younger generation da kana gadaba education ga mai leinaba adagi moral lesson ga mai leinaba GK general knowledge ka mai leinaba adugumba mayam amasu hapnaba honaba aduni ado mayam do puthokpa ngamaga aikoisu hena mai pakpa oijage adu mai pakpa oinaba oiba haibsi mayam gi kanoda support changi aduna mayamna nungsibiba heliba makai aikoi gi channel se mai pakpa haibada oigadoribani aduna mayamna hanadagi nungsirappaduna aikoi sigi thaksisu yoba ngamjaraibani mayamna nungsibibado adumang nungsibiyu mayamgi support tune aikoina khawrangna ngaijaribase YouTube su aikoi kawba leijade YouTube ta hapa oidra TV khatada mai onsen gre haina sawbagi comment khara su thengnajai madu su aikoi tawjaroi YouTube ta su soidan hapcharakani aduga jamanana TV dana hana kitang mangjawnana yengba phangani haibiba haijabani aduna YouTube ta su yengbiro aduga nungsibiduna TV gi channel adubusu subscribe tawsanbiyo haiba wafam sini mayam wafamda maroina thamjaribase mayam aduni aikoina huzik yam toy habi mayamna yam toyna concern oiba ama akoina u phangjei YouTube ta kai mi se lep khigdra haibagi pot ama u phangi adu lepoi adu consistency natraga yamna kungna thagatpado aikoi maduda khitang kudong chadaba laibasu yai aduna adugi wa khaktani thagatbadi lepoi aduga TV dadi compulsory adum u phangani adu TV do ura matung YouTube ta dum lakani aduga mayam recharge tawraga phone da su akoi internet balance recharge tawraga mayam YouTube se yengini TV su chamani mayam yum da TV cable ama natra amadi adum soidana lobiramgani haibadi paw yengdoini ama ma yengdoini sima yengdoini chamani adugi pack aduda ISTV gi pack aduda aikoi gi se lupa sumna tagi lupa 10 hapaga yeng phangadabni haiba se hojik akoi gi kanogi thaba trial period ta laibani na hojik pudi mayamna dum uba phangbiram gani channel number amukana panjage khangdaba chinlaw sing 127 and 128 sida mayamna uba phangbiri bani aduga hojik thariba mawong adudagi format asidagi hena phajana mathang thadagi natraga makha tabadagi hena phajana akoi tharakpa ngamgani haibagi chauna thajaba lai madugi damang yam kana honari bro kai megi episode se minute khara sang hapilo lairen mayum da mai comment se yame ngasai dagi lairen mayum rolen khara sang hapakpa haise akoi gi staff masing sida yam depend tawi TV dadi yam sangna dum haibadi akoi TV oramnina TV gi pungkhai ama phanaba thaba adugi pot ama ka lengba yadaba magi kanoma leibanina adum tharani phajana YouTube ta su yengbiro adu amukena sang yengning taragadi TV channel da yengbiro soida aduga mayam amatanga clarification amatanga tawjage mayam akoina puthoiba animation se akoina genuinely akoina haubadugi loiba phau semjabani ko mayam kaimi je khutna yekpani lengbase khutna lenghanbani makhon hapa orsu editing orsu VFX orsu wari orsu pumnamak aikhoi gi studio sidai thokpani aduna matam yam changi
ꯄꯟꯗꯤ ꯄꯟꯖꯔꯣꯏꯒꯦ ꯀꯅꯥꯒꯨꯝꯕ ꯆꯦꯅꯦꯜ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯁꯥꯕ ꯅꯠꯇꯕ ꯑꯦꯞꯁꯇ ꯌꯥꯎꯖꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯗꯕꯤꯡ ꯇꯧꯁꯜꯂꯒ ꯃꯣꯏꯅ ꯂꯦꯡꯉꯤꯕ ꯈꯔ ꯁꯤꯗꯩ ꯍꯦꯟꯅ ꯂꯦꯡꯕ ꯌꯥꯗꯕ ꯃꯣꯏꯒꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯎꯕꯗ ꯈꯪꯉꯝꯒꯅꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯁꯦꯝꯕ ꯅꯠꯇꯦ ꯃꯣꯏꯗꯨꯗꯤ ꯃꯤꯒꯤꯗ ꯗꯕꯤꯡ ꯇꯧꯁꯜꯂꯒ ꯈꯖꯤꯛ ꯈꯔ ꯁꯦꯝꯗꯣꯛꯑꯒ ꯊꯥꯒꯠꯄꯅꯤ ꯑꯩꯈꯣꯏꯁꯤꯅ ꯑꯗꯨ ꯅꯠꯇꯦ ꯍꯧꯕꯗꯩ ꯂꯣꯏꯕ ꯐꯥꯎ ꯃꯤꯠꯅ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯚꯤꯖꯨꯑꯦꯂꯤ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯗ ꯀ꯭ꯔꯤꯌꯦꯠ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯑꯗꯨꯅ ꯎꯕꯤꯔꯤꯕ ꯃꯇꯝ ꯆꯪꯉꯤ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯑꯇꯣꯞꯄ ꯑꯋꯥꯏꯕ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯆꯔꯒ ꯋꯥꯅ ꯊꯥꯗꯣꯛꯆꯕ ꯉꯥꯛꯇꯅꯤ ꯁꯤꯃꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯌꯨ ꯗꯗꯥꯁꯦ ꯌꯨꯔꯦꯝꯕꯝꯗꯩ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯇꯣꯝꯕ ꯃꯩꯇꯩ ꯑꯩ ꯌꯨꯔꯦꯝꯕꯝꯗꯒꯤꯅꯤ ꯆꯦꯅꯦꯜ ꯁꯤꯜꯂꯕꯣ ꯍꯥꯏꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃꯗ ꯁꯤꯟꯖꯗꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁ ꯑꯗꯨꯝ ꯆꯦꯅꯦꯜ ꯂꯩꯖꯔꯤ ꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯇꯤꯚꯤ ꯑꯣꯟꯕꯒꯤ ꯋꯥꯅꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯣꯟꯕꯒꯤ ꯋꯥꯔꯤꯅꯤ ꯅꯧꯅ ꯆꯪꯂꯛꯄ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯅꯧꯅ ꯆꯪꯂꯛꯄ ꯚꯤꯌꯨꯋꯔꯁꯤꯡ ꯍꯧꯖꯤꯛ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯤ ISTVꯒꯤ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯦꯕꯋꯥꯔꯤ 14ꯗꯒꯤ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯇꯤꯚꯤꯗ ꯌꯦꯡꯕ ꯐꯪꯕꯤꯔꯒꯅꯤ ꯗꯥꯔꯁꯤ ꯁꯦꯁꯟ ꯑꯃ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯒꯨꯠꯁꯟꯅ ꯍꯪꯉꯛꯏ ꯀꯃꯦꯟ ꯄꯥꯎ ꯒꯨꯠꯁꯟ ꯀ꯭ꯔꯤꯌꯦꯁꯟꯒꯤꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯂꯣꯏꯔꯛꯄꯗ ꯁꯣꯏꯗꯅ ꯈꯨꯇꯧ ꯇꯝꯖꯔꯝꯒꯦ ꯋꯥꯅ ꯉꯥꯏꯍꯜꯂꯒ ꯃꯤꯅꯠ ꯇꯦꯟꯕꯗꯨꯗꯤ ꯌꯦꯡꯕꯗ ꯂꯣꯏꯈꯤ ꯅꯨꯡꯉꯥꯏꯖꯗꯦ ꯇꯤꯚꯤ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯁꯔꯣꯁ YMK ꯃꯍꯥꯛꯅ ꯊꯝꯕꯤꯔꯛꯄꯅꯤ ꯇꯤꯚꯤ ꯂꯩꯇꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯁꯨ ꯇꯤꯚꯤ ꯌꯨꯇꯨꯕꯇ ꯌꯦꯡꯕ ꯐꯪꯂꯣꯏ ꯍꯥꯏꯕ ꯋꯥꯔꯤ ꯂꯩꯇꯦ ꯌꯨꯇꯨꯕꯇ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯒꯅꯤ ꯇꯤꯚꯤ ꯂꯩꯇꯕꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯁꯣꯏꯗꯕꯤꯗ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯃꯛ ꯊꯥꯖꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯔꯩꯕꯁꯤꯡꯒꯤꯁꯨ ꯇꯤꯚꯤꯗ ꯃꯔꯨꯑꯣꯏꯅ ꯑꯣꯟꯕꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯏꯟꯈꯠꯂꯛꯂꯤꯕ ꯖꯦꯅꯦꯔꯦꯁꯟꯗ ꯃꯔꯨꯑꯣꯏꯅ ꯈꯔ ꯄꯥꯛꯅ ꯀꯩꯝꯈꯛ ꯅꯠꯇꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯜ ꯁꯨꯅ ꯑꯦꯗꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯃ ꯂꯣꯏꯅ ꯃꯣꯔꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯞꯄ ꯉꯝꯕ ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯨꯏꯅꯁꯨ ꯅꯦꯠ ꯊꯤꯡꯖꯤꯜꯂꯨꯔꯦ ꯚ꯭ꯌꯨ ꯀꯌꯥ ꯍꯟꯊꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤ ꯔꯟ ꯇꯧꯕ ꯉꯝꯅꯕ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯃꯦꯟ ꯄꯋꯥꯔ ꯆꯪꯉꯤ ꯑꯗꯨꯒ ꯌꯨꯇꯨꯕꯇꯒꯤ ꯐꯪꯂꯛꯄ ꯈꯔ ꯈꯛꯇꯁꯤꯅ ꯑꯩꯈꯣꯏ ꯔꯟ ꯇꯧꯕꯁꯨ ꯋꯥꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯅ ꯇꯤꯚꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯣꯟꯗꯕ ꯌꯥꯔꯛꯇꯕꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯈꯣꯡ ꯑꯁꯤ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯇꯔꯅ ꯊꯥꯡꯖꯤꯟꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯗꯩꯗ ꯇꯤꯚꯤ ꯑꯣꯟꯕꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯅ ISTV ꯂꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯄꯨꯄꯨ ꯇꯤꯚꯤꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯄꯨꯄꯨ ꯇꯤꯚꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯣ ꯑꯗꯣꯝꯒꯤ ꯁꯄꯣꯔꯠꯇꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯣꯏ ꯗꯥꯏꯂꯣꯛ ꯇꯧꯕꯤꯅꯕ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯄꯨꯄꯨ ꯇꯤꯚꯤ ꯃꯅꯤꯄꯨꯔ ꯈꯨꯗꯤꯡꯃꯛ ꯇꯧꯔꯨꯕꯗ ꯑꯁꯤ ꯑꯁꯥꯡꯕꯁꯦ ꯑꯝꯇ ꯄꯥꯊꯣꯛꯄꯤꯌꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯗꯣ ꯍꯟꯗꯛ ꯀ꯭ꯂꯥꯁ 12 ꯑꯃꯗꯤ 10ꯒꯤꯁꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯄꯤꯕꯤꯔꯝꯃꯨ ꯏꯅꯥꯎ ꯏꯆꯟ ꯀꯌꯥ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕꯁꯤꯡꯒꯤ ꯈꯜꯂꯒ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯍꯥꯏꯅ ꯌꯨꯖꯔꯅꯦꯝ ꯂꯩꯕꯁꯤꯅ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯍꯩ ꯇꯝꯕꯗ ꯈꯔ ꯑꯗꯨꯃꯛ ꯑꯄꯟꯕ ꯑꯣꯏꯔꯕꯅꯤ ꯑꯗꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯩ ꯇꯝꯕꯗꯈꯤꯇꯪ ꯋꯥꯅ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯌꯥꯝꯅ ꯊꯦꯡꯅꯔꯕꯅꯤ ꯑꯗꯨ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣই ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯁꯨ ꯆꯠꯊꯔꯤꯕ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯐꯖꯅ ꯑꯦꯛꯖꯥꯝ ꯑꯗꯨ ꯂꯥꯟꯕ ꯉꯝꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔꯗꯁꯨ
ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯏꯟꯇꯔꯦꯛ ꯇꯧꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ISTVꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ 127 ꯑꯃꯗꯤ 128ꯇ ꯊꯥꯖꯔꯤꯕ ꯄꯨꯄꯨ ꯇꯤꯚꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯒꯤ ꯋꯥꯐꯝꯁꯤꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯝ ꯆꯪꯉꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗꯁꯨ ꯑꯗꯨꯃꯛ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯕꯨ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯕꯤꯈꯤꯕ ꯁꯄꯣꯔꯠꯇꯣ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯆꯦꯅꯦꯜꯗꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯇꯁꯦꯡꯅ ꯄꯥꯝꯖꯩ ꯑꯗꯨꯃꯛ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯑꯗꯨꯒ ꯀꯃꯦꯟ ꯄꯥꯊꯣꯛꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯔꯧꯕꯤꯒꯅꯨ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒꯤ ꯍꯪꯉꯛꯄ ꯌꯥꯎꯏ ꯂꯥꯏꯖꯂꯦꯝꯕꯤ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯎꯏ ꯅꯨꯡꯁꯤꯕ ꯑꯥꯔꯕꯤꯟ ꯃꯩꯇꯩ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯟꯁꯤꯗꯔ ꯇꯧꯖꯔꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯍꯥꯞꯄ ꯉꯝꯕ ꯍꯥꯞꯆꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯞꯇ꯭ꯔꯒꯁꯨ ꯀꯣꯟꯅ ꯍꯥꯞꯄꯛꯄ ꯌꯥꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯀꯩꯅꯣ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯄꯨꯟꯕ ꯑꯗꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯋꯥꯐꯝꯁꯨ ꯍꯥꯏꯕꯤ ꯑꯗꯣ ꯍꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯥꯡ ꯆꯥꯕꯗ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯗ ꯁꯄꯣꯔꯠ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯕꯒꯤ ꯄꯨꯄꯨ ꯇꯤꯚꯤ ꯊꯥꯒꯠꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯖꯩ ꯅꯨꯡꯉꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕꯅ ꯀꯩꯃꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯀꯩꯃꯤꯁꯦ ꯈꯤꯇꯪ ꯇꯨꯍꯟꯕꯤꯔꯛꯑꯣ ꯉꯥꯏꯕ ꯌꯥꯝ ꯋꯥꯏ ꯕꯦꯃꯥ ꯕꯣꯟꯁ ꯃꯍꯥꯛꯅ ꯊꯝꯕꯤꯔꯛꯄꯅꯤ ꯍꯣꯏ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯀꯩꯃꯤꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯍꯥꯞꯆꯔꯛꯀे ꯀꯩꯃꯤꯒꯤ ꯇꯥ ꯂꯩꯔꯨꯝꯕꯅ ꯑꯣꯟꯕꯗꯣ ꯄꯥꯏꯍꯟꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯃꯈꯥ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯨꯏꯔꯦ ꯏꯟꯇꯔꯦꯛꯁꯨ ꯇꯧꯗꯕ ꯉꯁꯤ ꯏꯟꯇꯔꯦꯛ ꯈꯔ ꯇꯧꯖꯔꯦ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯀꯔꯤꯅꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯑꯣꯟꯁꯤꯟꯕꯒꯤ ꯃꯔꯝꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯁꯤꯡ ꯂꯣꯏ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯈ꯭रे ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞ ꯑꯁꯤ ꯁꯇꯔꯗꯦꯒ ꯇꯨꯏꯁꯗꯦꯒ ꯑꯩꯈꯣꯏ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯧꯖꯒꯦ ꯄꯨꯡ ꯐꯝꯅ ꯄꯨꯡ 3:30 ꯉꯁꯤ ꯊꯥꯕ ꯍꯧꯔꯤꯕ ꯃꯇꯝꯁꯤꯒ ꯃꯥꯟꯅꯅ ꯄꯨꯡ 3:30 ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯇꯟꯖꯥꯗꯣ ꯂꯧꯖꯒꯦ ꯑꯗꯨꯗꯩꯗ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯂꯥꯏቭ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯒꯦ ꯀꯃꯦꯟ ꯄꯥꯍꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯀꯃꯦꯟ ꯂꯣꯏꯅ ꯎꯖꯩ ꯗꯥꯏꯂꯣꯒꯗꯣ ꯁꯣꯅꯝꯒ ꯗꯥꯏꯂꯣग ꯑꯃꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯁꯜꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯗꯥꯏꯂꯣग ꯑꯃꯇꯪ ꯈꯟꯖꯔꯛꯈꯤꯒꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯆꯥꯔꯖꯦꯁ ꯄꯨꯊꯣꯛꯄꯤꯔꯣ ꯂꯥꯛꯀꯗꯧꯔꯤꯕ ꯏꯄꯤꯁꯣꯗꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯧꯈꯠꯆꯒꯦ ꯊꯦꯡꯛꯁ ꯇꯨ ꯄꯨꯄꯨ ꯇꯤꯚꯤ ꯇꯦꯟꯇꯛ ꯐꯨꯡꯒꯥ ꯋꯥꯔꯤ ꯈꯔ ꯍꯥꯞꯄꯤꯔꯛꯎ ꯍꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯍꯥꯞꯆꯔꯛꯀꯦ ꯇꯤꯚꯤ ꯆꯦꯅꯦꯜꯗꯁꯨ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯗꯨꯝ ꯍꯥꯞꯄꯤꯕꯅꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯇꯥꯕꯤꯌꯨ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯀꯦ ꯍꯥꯞꯆꯔꯛꯀꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯅꯤ ꯃꯌꯥꯝ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯇꯤꯖꯔ ꯃꯆꯥ ꯑꯃꯇꯪ ꯑꯩ ꯇꯧꯖꯔꯛꯀꯦ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃ ꯂꯧꯈꯠꯀꯦ ꯁꯤꯟ 139ꯗꯒꯤ ꯑꯩꯒꯤ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦ ꯌꯥꯏ ꯕꯤꯔꯦꯜ ꯅꯪꯒꯨꯝꯕ ꯑꯃꯅ ꯀꯩꯃꯤ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯕ ꯅꯇꯤꯛ ꯅꯠꯇꯦ ꯅꯪꯅ ꯂꯪꯖꯈꯤꯕ ꯅꯔꯥꯜꯒꯤ ꯆꯩꯔꯥꯛ ꯉꯁꯤꯗꯤ ꯅꯪ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯏꯌꯥ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯀꯩꯅꯣ ꯉꯁꯤꯒꯤ ꯁꯣꯅꯝꯒꯤꯁꯨ ꯑꯃ ꯍꯥꯏꯕꯅꯤ ꯃꯥ ꯀꯃꯦꯟ ꯁ꯭ꯀ꯭ꯔꯤꯞ ꯊꯤ ꯂꯩꯔꯦ ꯑꯩ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯝꯒꯦꯀꯣ ꯃꯌꯥꯝ ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯌꯥꯏꯕꯤꯔꯦꯜ ꯑꯩ ꯅꯪꯒꯤ ꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯗꯣ ꯈꯪꯉꯤ ꯅꯨꯡꯒꯨꯝꯅ ꯀꯟꯈ꯭ꯔꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯊꯃꯣꯏ ꯀꯅꯥꯅꯁꯨ ꯄꯦꯠꯊꯍꯟꯕ ꯉꯝꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯂꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯌꯥꯎ
ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯕꯛ ꯆꯠꯄꯗ ꯌꯥꯎꯔꯛꯀꯦ ꯃꯁꯤꯃꯗꯤ ꯅꯪꯅ ꯌꯥꯗꯕ ꯇꯧꯒꯅꯨ ओके थैंक यू मैम स्वाइदा लोइसंजरगे ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯉꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯂꯥꯏꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯚ ꯑꯁꯤꯗ ꯆꯪꯕꯤꯔꯛꯈꯤꯕ ꯚ꯭ꯌꯨꯋꯔꯁ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ